World Meitei Council na India Leingakna Meitei Phurup Namthanaba Sinba Ashi Yaningde Hiana Phongdorakli. Meitei Khul ngakpasingna Manipur gi apunbagi saktam ngaktuna thamnaba honari. Adubu laibak thibadi khul ngakpasingbu India amadi Manipur Leingakna ngahak laituna fajin punchinba amadi aki akham kaya piba ase yaningde haina Council asigi General Secretary Abuzam Aboyi Warol amana Phongdorakli. December gi tang 12 ing kumjalising aniga kunga marida Moirangda pangthokiba Council asigi manga suba plenary session da laukiba warip singi manungda maraibak nungsiduna tholakkiba Meitei khul ngakpasingbu tangdu laitana leiba yanaba Meitei regiment ama lingkhatpa haina warip nakhi. Hariba warip ase Manipur integrity ngaknabagidamak Council asina laukiba waripni amasung masigi matungda mari leinabasinda memorandum ama pishinduna hariba warip asibu thabakta onthok piraknaba khanghankhaba leikrabani. Adubu laibak thibadi ngasi fawa thabakta onthokpagi mahutta henadum awaba tahalakpa amasung micham miyamda hena wahalakli haina mahakna makha tarakli. Chahi ani hena awaba nanglaba miyamda miwat minek chathabagi thabak ase athuba matamda India amadi Manipur Leingakna lepkadabani amadi Council asina Meitei regiment lingkhatnaba haribase thabakta onthoktuna Manipur gi ngamkhai amadi apunbagi saktam kaina thamnaba hotnasi haina Phongdorakli.